ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯅꯤꯡꯊꯧ ꯍꯤꯁꯇꯣꯔꯤꯛ ꯆꯦꯅꯦꯜꯅ ꯃꯤꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯊꯥꯡꯖ 8ꯀꯤ 7ꯁꯨꯕ ꯁꯔꯨꯛ꯫ ꯊꯥꯅꯤꯜꯅ ꯑꯁꯨꯝ ꯎꯝꯁꯤꯟꯈꯤꯕꯅ ꯃꯍꯥꯛ ꯂꯥꯏꯔꯦꯟ ꯂꯤꯟꯖꯥꯎꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ꯫ ꯊꯥꯅꯤꯜ ꯂꯥꯎ ꯈꯣꯡꯂꯝꯕ ꯈꯨꯗꯤꯡ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄꯥꯏꯈꯣꯝꯕꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯃꯥꯕꯨ ꯃꯤꯌꯥꯝ ꯑꯃ ꯆꯪꯗꯨꯅ ꯐꯨꯕꯤꯔꯤꯕꯗꯣ ꯃꯍꯥꯛ ꯂꯥꯜꯂꯦ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯍꯥꯏꯔꯤ꯫ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯎꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯄꯥꯏꯈꯣꯝꯕꯒꯤ ꯃꯀꯣꯛꯇ ꯐꯣꯞ ꯂꯥꯎꯅ ꯊꯥꯔꯛꯄꯒ ꯃꯍꯥꯛ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯉꯤ꯫ ꯍꯩꯁ, ꯀꯔꯤꯅꯣ ꯑꯩꯅ ꯃꯪꯂꯤꯕ ꯃꯪꯁꯤꯗꯤ? ꯏꯇꯥꯎꯗꯨꯅ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯎꯗ꯭ꯔꯤꯕꯁꯤꯅ? ꯑꯍꯤꯡꯁꯤꯗ ꯄꯥꯏꯈꯣꯝꯕꯅ ꯃꯇꯥꯎ ꯊꯥꯅꯤꯜ ꯀꯗꯥꯏꯗ ꯂꯩꯔꯤꯕꯒꯦ ꯈꯟꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯤ꯫ ꯑꯁꯨꯝ ꯌꯦꯡꯂꯛꯄꯅ ꯊꯥꯅꯤꯜꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯎꯁꯥ ꯑꯗꯣ ꯂꯩꯔꯝꯗꯕꯗꯨꯗ ꯄꯥꯏꯈꯣꯝꯕ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ꯫ ꯏꯇꯥꯎ ꯊꯥꯅꯤꯜ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯟꯅ ꯀꯣꯏꯀꯧ ꯀꯧꯔꯤ꯫ ꯐꯅ ꯀꯧꯔꯕꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯊꯥꯅꯤꯜꯗꯣ꯫ ꯄꯥꯏꯈꯣꯝꯕ ꯃꯁꯥꯗ ꯑꯁꯨꯝ ꯆꯤꯡꯅꯕ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯎꯊꯛꯇꯨꯗꯒꯤ ꯂꯩꯃꯥꯏ ꯇꯝꯅ ꯖꯔ ꯀꯨꯝꯊꯔꯛꯂꯦ꯫ ꯑꯗꯨꯒ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯊꯥꯅꯤꯜꯒꯤ ꯃꯔꯝꯗ ꯌꯦꯡꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯔꯝ ꯄꯨꯝꯕ ꯈꯪꯂꯕꯒꯤ ꯇꯨꯡꯗ ꯐꯩ꯫ ꯈꯪꯒꯅꯤ ꯂꯩꯔꯝꯃꯨ ꯂꯥꯏꯔꯦꯟ, ꯅꯪꯅꯁꯨ ꯏꯇꯥꯎꯕꯨ ꯌꯣꯠꯄ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯟꯗꯨꯒꯤ ꯈꯣꯡꯒꯨꯜ ꯑꯁꯨꯝꯃꯛ ꯂꯤꯔꯛꯄꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯗ ꯌꯦꯠꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯆꯥꯛꯈꯤꯕ ꯎꯝꯁꯤꯟꯈꯤꯕ ꯁꯤꯡ ꯑꯗꯨ ꯇꯨꯝꯅꯅꯕ ꯇꯧꯔꯤꯕꯗꯣ ꯄꯥꯏꯈꯣꯝꯕꯅ ꯎꯔꯦ꯫ ꯃꯈꯨꯠꯇ ꯂꯥꯏꯔꯣꯟ ꯑꯃ ꯄꯥꯏꯈꯣꯝꯕꯅ ꯁꯣꯟꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗ ꯁꯠ ꯂꯥꯎꯅ ꯅꯥꯟꯊꯔꯤ꯫ ꯃꯍꯥꯛꯅ ꯅꯥꯟꯊꯔꯤꯕꯗꯣ ꯑꯇꯩ ꯃꯔꯝ ꯑꯃꯒꯤ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯍꯥꯞꯂꯤꯕꯅꯤ꯫ ꯈꯪꯍꯧꯗꯅ ꯂꯥꯏꯔꯦꯟ ꯂꯤꯟꯖꯥꯎ ꯑꯗꯨꯒꯤ ꯃꯃꯩ ꯄꯥꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯄꯥꯏꯔꯕꯒꯤ ꯇꯨꯡꯗ ꯖꯔ ꯆꯤꯡꯊꯔꯛꯂꯤ꯫ ꯐꯅ ꯀꯟꯅ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯌꯦꯠꯂꯕꯁꯨ ꯂꯥꯏꯔꯦꯟꯗꯣ ꯃꯈꯥꯗ ꯐꯔꯥꯛ ꯇꯥꯔꯛꯂꯦ꯫ ꯂꯥꯏꯔꯦꯟꯗꯨꯁꯨ ꯑꯁꯥꯎꯕ ꯃꯑꯣꯡ ꯑꯃꯗ ꯄꯥꯏꯈꯣꯝꯕꯕꯨ ꯌꯣꯠꯁꯤꯜꯂꯒꯦ ꯈꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯂꯤꯟꯗꯨꯕꯨ ꯍꯥꯠꯂꯒꯦ ꯈꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯏꯔꯦꯟꯗꯣ ꯇꯞꯅ ꯃꯌꯥꯗꯨ ꯂꯥꯎꯅ ꯀꯥꯊꯣꯔꯛꯂꯒ ꯄꯥꯏꯈꯣꯝꯕ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯤ꯫ ꯄꯥꯏꯈꯣꯝꯕ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯂꯒ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯌꯥꯗꯣ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯐꯥꯈ꯭ꯔꯦ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯁꯨ ꯄꯥꯏꯈꯣꯝꯕꯕꯨ ꯃꯥꯒꯤ ꯁꯥꯡꯂꯕ ꯃꯁꯥꯗꯨꯅ ꯀꯣꯌꯦꯠ ꯌꯦꯠꯁꯤꯟꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯌꯦꯠꯂꯣ, ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯠꯄ ꯉꯝꯒꯦꯗꯣ ꯌꯦꯡꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯄꯥꯏꯈꯣꯝꯕ ꯑꯔꯩꯕ ꯊꯧꯅꯥ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯃꯈ꯭ꯌꯥꯠ ꯁꯦꯒꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯂꯥꯏꯔꯦꯟꯗꯣ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯇꯥꯎ ꯊꯥꯅꯤꯜꯕꯨ ꯂꯧꯊꯣꯛꯂꯒ ꯃꯣꯏꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯝꯕ ꯃꯐꯝꯗꯨ ꯇꯝꯅ ꯌꯧꯔꯛꯂꯦ꯫ ꯄꯥꯏꯈꯣꯝꯕ ꯈꯪꯍꯧꯗꯅ ꯃꯁꯥꯗꯣ ꯍꯥꯒꯠꯆꯕ ꯍꯧꯔꯛꯂꯦ꯫ ꯏꯁ, ꯀꯔꯤꯅꯣ ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯒꯠꯆꯔꯛꯂꯤꯕꯁꯤꯅ? ꯃꯈꯨꯠꯇꯨꯅ ꯒꯣꯔꯣ ꯈꯣꯠꯂꯤ꯫ ꯑꯗꯨꯕꯨ ꯍꯥꯒꯠꯆꯕꯗꯣ ꯐꯕ ꯀꯧꯕ ꯂꯩꯇꯦ, ꯍꯦꯟꯅ ꯑꯗꯨꯝ ꯍꯥꯒꯠꯆꯕ ꯍꯦꯜꯂꯛꯂꯦ꯫ ꯃꯁꯤꯗꯤ ꯑꯩ ꯀꯔꯤ ꯇꯧꯁꯤꯒꯦ? ꯑꯣ, ꯑꯩ ꯚꯥꯞ ꯇꯥꯔꯦ꯫ ꯂꯥꯏꯔꯦꯟ ꯍꯥꯏꯕ ꯂꯤꯟ ꯈꯨꯗꯤꯡꯃꯛ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯌꯦꯛ ꯄꯛꯏꯀꯣ꯫ ꯑꯗꯨꯅ ꯑꯩꯁꯨ ꯇꯤꯟꯊꯨꯡ ꯂꯥꯏꯊꯨꯡ ꯍꯧꯔꯛꯄꯅꯤꯗꯅ꯫ ꯑꯣꯖꯥꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯈꯤꯕꯗꯨꯕꯨ ꯀꯔꯤꯑꯕ? ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯦꯟ ꯑꯣꯛꯅꯕ ꯇꯥꯔꯒꯗꯤ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯄꯥꯝꯕꯤ ꯊꯤꯔꯒ ꯇꯩꯔꯕꯗꯤ ꯐꯩ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯣ, ꯑꯩ ꯃꯗꯨꯃꯛ ꯇꯧꯔꯒꯦ꯫ ꯁ꯭ꯋꯥꯏꯁꯤꯗꯕꯨ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯍꯧꯕ ꯖꯥꯠꯂꯅꯦ? ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯀꯣꯏꯕꯗꯨꯗ꯫ ꯐꯅ ꯊꯤꯔꯕꯁꯨ ꯃꯍꯥꯛ ꯐꯪꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯦ꯫ ꯏꯁꯥꯁꯤꯁꯨ ꯍꯦꯟꯖꯜꯂꯛꯂꯦꯅꯦ ꯇꯧꯔꯤꯁꯤꯕꯣ꯫ ꯑꯁ, ꯑꯃꯨꯛꯇꯗꯤ ꯍꯥꯒꯠꯆꯔꯛꯈꯤꯗꯨꯅꯗ ꯅꯣꯏꯕꯣ꯫ ꯑꯩꯅ ꯍꯦꯛ ꯁꯥꯎꯔꯛꯇꯅ ꯎꯟꯁꯥꯁꯦ ꯂꯣꯏꯅ ꯀꯛꯊꯠꯂꯛꯀꯅꯤꯀꯣ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯥꯝꯕꯤ ꯑꯃ ꯇꯟꯗꯟ ꯃꯆꯨꯒꯨꯝ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤꯕꯗꯣ ꯃꯍꯥꯛ ꯎꯏ꯫ ꯄꯥꯏꯈꯣꯝꯕꯅ ꯀꯔꯤ ꯄꯥꯝꯕꯤꯅꯣ ꯃꯁꯤꯗꯤ? ꯇꯟꯗꯟꯒꯨꯝꯅ ꯉꯥꯜꯂꯤꯕꯁꯤꯕꯣ? ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯁꯤꯟꯕꯒ ꯄꯨꯠ ꯃꯨꯠꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯃꯁꯤꯗꯤ ꯀꯔꯤꯅꯣꯃ ꯑꯣꯏꯔꯝꯂꯒꯅꯤ ꯈꯟꯗꯨꯅ ꯃꯨꯠꯇ꯭ꯔꯤꯕ ꯄꯥꯝꯕꯤ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯍꯦꯛ ꯍꯧꯔꯦ꯫ ꯄꯥꯝꯕꯤꯗꯣ ꯇꯏꯡ ꯂꯥꯎꯏ꯫ ꯍꯦꯔꯥ, ꯃꯁꯤꯗꯤ ꯏꯁꯥꯗ ꯍꯦꯛꯇ ꯅꯥꯟꯁꯤꯜꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯨꯠꯇꯣ ꯁꯨꯔꯨ ꯅꯩꯔꯒ ꯃꯁꯥ ꯁꯤꯟ ꯊꯨꯡꯅ ꯇꯩꯁꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯃꯁꯥꯗꯣ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ꯫
hagatjaramba pumnamak makutsu tandan machu adumak oikre masidi kaidoribanu khanduna laibaktuda phanakanna taithoknaba hotnarabasu kokpa kauba naikidre asumna taithoknaba kanna honaringai mataw wakal tahodri haibase khangning ningsinglagle hais itawdo matomda lehobani ko asi khanduna prap chelaglaga matawbu masa nomduna kanna haudokli khudaktuda asibugum taduna leiramlaba mataw thanil mamit tapna pangthorakle paikhombana itaw hawalo chananaba tawrse mafamse lahibi yaba mafam nattine sathi khraba lairen kayagi makol oiramline wadu tabada thanil ipa pakhanna hawalagle masado sanap lauduna leiramle thanilna itaw isase yamna sokthari satpa phawba ngamdre aibu lairen aduna umbada aina itawbu kanna kauzkhibani adubu itawdi adumak takhidre madugi matung ai adumak lairen aduna yosankhre paikhombana itaw madugi damak natawbu ngakpiyo tana aina itawbu kankhidaba nattiye aisu khomlen manglan ama mangduna manglakna dun leirure mangdudasu aibu makhoina yam thina otli nupa amana changsillaklaga aibu sauraba utup ama paiduna aigi koksida kansilakpadagi ai taibang wakal lakhibani ni itaw aina gyan tarakpadadi itaw leiramdre asumna itawgi khungul lirakpada lairen amana itawbu chapkhainaba tawduna leiramle aina lairen adubu hatoklaga itawbu kanduna purakpani thanilna tapna khumlaki itaw ai kari suwar hoba laijade itawna aibu kanbirakpase masidagi henba ama abuk leitrabani ado itaw aidi lairen umkhibagi isase yamna ware satpa sungamdre ai asumak mafam sida leihorage itawgi lambida aina yetpa haibado oiragani paikhombana itaw karino hairiba mayamdubo itawbu mataw karamna asuktam thikraba mafam sida hundoktuna chatkadaba thanilna itaw asengmani nahak adumak chatkro mai pakna halaklo mafam sida ai itawbu halakpa ngaijaramge matawgi wado tabada tasengna paikhomba nungaitre itaw adumna haiganu laklo lairen sing asina udringai ibani satkrase mafam se thadoklamlaga asi haiduna matawbu mananganda posinkhre makhoigi khudai ama lauthoklaktuna aduga makhoina purakpa pochei singduna makhut anida yansillaga chatpa haurakle thanil matawgi puksel sengba mataw ubada mamittagi mapi leptana sinthari tuminna khalli itaw nangumba itawdi malem sidasu leiram loiko aigi ima ipana aibu thadoktuna chatkhrabasu nangnadi aibu puduna lakli matam amada nangi mang thaduna sigeko nangi laman oina khoyum lai nakhoshu khangu mase aigi lengdraba wasakni asum lakpana paikhomba masado sokthabada yadre matamdo nongalamdai matamni thanildi waramba khudingmak loina phakrabani paikhombana itaw mafam sida ngaihak oikhoi potharase aisu ngaihak tang tingthokige thanilna ho itaw aibu thabiro itaw su yam waram lagani paikhombana itaw ai ka suwadeda itaw su ngaihak pothabiro aisu ngaihak tang tingthokige asi hairamduna paikhomba adumak tumthakre thanilna matawbu nungsina yengjari itaw nangbu onthokna wahalle ko matawbu tinkang na sikkani haiduna mahakki phi amana humbiri matamdi asum haukhibana pung mangarom tarabani thanil matawna hawalaklaga sawa yananaba haira kayasu thiruge khanduna matawna hawalaktringai satkhre asum umangduda changsillaklaga thirakpada haimun pharaba laphoi thaibong singba mullaba palibado thanilna uri haish onthok phajakredako manaksidasu ising leiba maline isingi sekla kayasu akoibasida paidi kanade thuna puduna hankrage asi khanduna thanil ising thirakli
ꯃꯐꯝꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯨꯞꯄ ꯃꯐꯝꯅꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯐꯥꯎꯕ ꯌꯧꯕ ꯉꯝꯗꯕ ꯃꯐꯝꯅꯤ ꯊꯥꯅꯤꯜ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯅ ꯍꯧꯈ꯭ꯔꯦꯗꯀꯣ ꯎ ꯋꯥꯁꯤꯡꯁꯦ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯐꯥꯎꯕ ꯍꯦꯛ ꯐꯪꯗꯦꯗ ꯈꯪꯍꯧꯗꯅ ꯃꯁꯥꯗ ꯁꯥꯃꯤꯜ ꯀꯌꯥꯁꯨ ꯐꯪꯉꯤ ꯑꯗꯨꯕꯨ ꯊꯥꯅꯤꯜ ꯀꯩꯁꯨ ꯈꯜꯂꯨꯗꯦ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯆꯦꯜꯂꯤꯕꯗꯨ ꯎꯔꯦ ꯑꯁꯤꯗ ꯂꯩꯔꯦꯗꯅ ꯏꯁꯤꯡꯁꯦ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯇꯔꯨ ꯇꯔꯨꯅ ꯆꯦꯜꯂꯤꯕꯅꯣ ꯃꯍꯥꯛ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯒ ꯏꯁꯤꯡ ꯈꯔꯁꯨ ꯊꯛꯆꯜꯂꯤ ꯊꯥꯡ ꯑꯃꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯋꯥ ꯑꯃ ꯀꯛꯊꯠꯂꯒ ꯃꯗꯨ ꯃꯍꯥꯛꯅ ꯍꯨꯠꯂꯦ ꯐꯅ ꯐꯖꯅ ꯆꯥꯎꯕ ꯖꯥꯠꯅꯤꯅꯦ ꯋꯥꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯑꯁꯤ ꯁꯣꯛꯂꯒ ꯄꯨꯔꯒ ꯋꯥ ꯑꯁꯤꯁꯨ ꯄꯨꯊꯣꯛꯂꯒꯦ ꯂꯦꯝꯅ ꯃꯥꯡꯍꯜꯂꯔꯣꯏꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯏꯁꯤꯡ ꯁꯣꯛꯂꯒ ꯂꯩꯊꯣꯔꯛꯄ ꯀꯥꯟꯗ ꯅꯨꯄꯤ ꯑꯃꯅ ꯃꯥꯕꯨ ꯆꯥꯒꯗꯧ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯊꯥꯅꯤꯜꯅ ꯍꯩ ꯅꯨꯄꯤ ꯃꯆꯥ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ ꯅꯨꯄꯤ ꯑꯗꯣ ꯊꯥꯅꯤꯜꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯅꯨꯄꯤꯗꯣ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯊꯥꯅꯤꯜꯒꯤ ꯃꯁꯥ ꯃꯎꯗ ꯉꯥꯊꯗꯨꯅ ꯀꯦꯁꯤꯟꯅꯕ ꯍꯧꯔꯛꯂꯦ ꯊꯥꯅꯤꯜ ꯃꯁꯥꯗꯣ ꯅꯨꯄꯤꯗꯨꯗ ꯉꯥꯎꯕ ꯍꯧꯔꯛꯂꯦ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝ ꯅꯣꯟꯊꯈꯤꯗꯨꯅ ꯊꯥꯅꯤꯜꯒꯤ ꯃꯈꯣꯡꯗ ꯂꯦꯛꯀꯦ ꯇꯧꯔꯛꯄꯗ ꯊꯥꯅꯤꯜ ꯒ꯭ꯌꯥꯟ ꯈꯪꯂꯥꯛꯂꯦ ꯃꯁꯤꯗꯤ ꯂꯧꯗ꯭ꯔꯥꯎꯕꯤꯅꯤꯗꯅ ꯍꯩ ꯂꯧꯗ꯭ꯔꯥꯎꯕꯤ ꯆꯠꯂꯣ ꯑꯩꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕꯒꯁꯨ ꯁꯥꯔꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯧꯗ꯭ꯔꯥꯎꯕꯤꯗꯨ ꯃꯁꯝꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯊꯥꯡꯀꯠꯂꯛꯂꯦ ꯂꯧꯗ꯭ꯔꯥꯎꯕꯤꯗꯣ ꯅꯥꯃꯟꯈꯤꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯐ꯭ꯔꯤꯡ ꯀꯥꯎꯔꯤ ꯊꯥꯅꯤꯜꯅ ꯐꯅꯗꯤ ꯐꯖꯕ ꯖꯥꯠꯅꯤꯅꯦ ꯃꯤꯕꯨ ꯁꯨꯝꯍꯠꯄ ꯉꯝꯃꯤꯅꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯇꯥꯎꯅ ꯇꯨꯝꯍꯧꯔꯤꯕ ꯃꯐꯝꯗꯨꯃꯛꯇꯗ ꯎꯍꯩ ꯋꯥꯍꯩ ꯏꯁꯤꯡꯅ ꯆꯤꯡꯕ ꯄꯨꯔꯛꯇꯨꯅ ꯂꯥꯛꯂꯦ ꯃꯇꯥꯎꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕꯗꯣ ꯊꯥꯅꯤꯜꯅ ꯏꯇꯥꯎ ꯍꯧꯒꯠꯂꯣꯅꯤꯅꯦ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟ ꯂꯥꯟꯈꯤꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯄꯥꯏꯈꯣꯝꯕ ꯍꯛꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯦ ꯃꯥꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯐꯖꯔꯕ ꯎꯍꯩ ꯋꯥꯍꯩ ꯀꯌꯥ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯍꯔꯥꯎꯅ ꯏꯇꯥꯎ ꯅꯪꯅ ꯊꯤꯔꯨꯕ ꯅꯠꯇ꯭ꯔꯣ ꯊꯥꯅꯤꯜꯅ ꯃꯥꯅꯤꯅꯦ ꯁꯦ ꯅꯁꯥꯗꯣ ꯁꯦꯡꯗꯣꯛꯂꯣ ꯑꯩꯅ ꯏꯁꯤꯡꯒ ꯂꯣꯏꯅ ꯄꯨꯔꯛꯇꯨꯅ ꯊꯝꯂꯕꯅꯤ ꯄꯥꯏꯈꯣꯝꯕꯅ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯂꯒ ꯊꯥꯅꯤꯜꯅ ꯍꯦꯛꯂꯛꯄ ꯂꯐꯣꯏ ꯊꯩꯕꯣꯡꯅꯆꯤꯡꯕ ꯎꯍꯩ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯆꯥꯃꯤꯟꯅꯔꯤ ꯄꯥꯏꯈꯣꯝꯕꯅ ꯏꯇꯥꯎ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦꯗꯀꯣ ꯆꯥꯛꯀ ꯂꯥꯝꯕ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯦꯗ ꯊꯥꯅꯤꯜꯅ ꯏꯇꯥꯎ ꯆꯥꯁꯤꯜꯂꯨ ꯈꯔ ꯌꯥꯝꯅ ꯏꯇꯥꯎ ꯁꯣꯟꯕꯒ ꯌꯥꯗꯦꯀꯣ ꯏꯇꯥꯎ ꯂꯩꯔꯤ ꯈꯜꯂꯒ ꯈꯨꯗꯣꯡ ꯊꯤꯔꯕ ꯃꯐꯝ ꯀꯌꯥ ꯑꯁꯤꯗ ꯑꯀꯤꯕ ꯂꯩꯇꯅ ꯂꯥꯛꯂꯤꯕꯅꯤ ꯆꯥꯁꯤꯜꯂꯣ ꯇꯁꯦꯡꯅ ꯊꯥꯅꯤꯜꯅ ꯈꯜꯂꯤꯕꯁꯦ ꯃꯇꯥꯎ ꯁꯣꯟꯊꯈꯤꯅꯤ ꯁꯤꯗꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯦ ꯄꯥꯏꯈꯣꯝꯕ ꯌꯥꯝꯈ꯭ꯔꯕ ꯎꯍꯩ ꯋꯥꯍꯩꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯆꯥꯊꯣꯛꯈ꯭ꯔꯦ ꯃꯇꯧꯗꯨ ꯎꯕꯗ ꯊꯥꯅꯤꯜ ꯈꯔꯗꯤ ꯉꯛꯏ ꯑꯗꯨꯕꯨ ꯍꯦꯟꯅꯗꯤ ꯈꯟꯖꯤꯟꯗꯦ ꯅꯣꯡ ꯅꯤꯅꯤ ꯆꯥꯔꯛꯇꯕꯒꯤꯅꯤ ꯑꯗꯨꯃꯛ ꯈꯜꯂꯤ ꯄꯥꯏꯈꯣꯝꯕꯅ ꯏꯇꯥꯎ ꯍꯥꯎꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅꯁꯨ ꯑꯗꯣ ꯏꯇꯥꯎꯗꯤ ꯏꯆꯥ ꯆꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯊꯥꯅꯤꯜꯅ ꯏꯇꯥꯎ ꯑꯩꯗꯤ ꯍꯌꯦꯛꯐꯝꯗꯒꯤ ꯈꯔꯁꯨ ꯆꯥꯔꯛꯂꯦ ꯑꯗꯨꯅ ꯀꯌꯥ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯏꯇꯥꯎꯗ ꯂꯣꯏꯅ ꯄꯤꯖꯔꯤꯕꯁꯤꯗꯤ ꯊꯥꯅꯤꯜ ꯑꯁꯦꯡꯕꯒꯤꯗꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯆꯥꯔꯛꯄ ꯅꯠꯇꯦ ꯃꯇꯥꯎꯗꯣ ꯃꯇꯣꯝꯗ ꯂꯩꯍꯧꯔꯤ ꯈꯟꯗꯨꯅ ꯄ꯭ꯔꯞ ꯍꯦꯛꯂꯒ ꯂꯥꯛꯂꯤꯕꯅꯤ ꯄꯥꯏꯈꯣꯝꯕꯅ ꯏꯇꯥꯎ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯋꯥ ꯑꯁꯤꯅ ꯀꯩꯗꯧꯗꯧꯔꯤꯕ ꯊꯥꯅꯤꯜꯅ ꯏꯇꯥꯎ ꯃꯁꯤꯒꯤꯁꯨ ꯃꯊꯧ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯐꯔꯦ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯤꯡꯂꯣꯏꯕꯤ ꯅꯥꯄꯣꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯑꯃꯥꯏꯕ ꯀꯨꯂꯥꯞꯄꯤꯗꯣ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯔꯤ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯊꯥꯅꯤꯜ ꯎꯔꯛꯇ꯭ꯔꯕꯗ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯍꯤꯗꯥꯛꯐꯨ ꯆꯤꯡꯂꯤꯉꯩꯗ ꯊꯣꯡꯒꯥꯜꯗꯒꯤ ꯕꯨꯙꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯥꯎꯁꯤꯡꯅ ꯂꯥꯛꯄꯗ ꯎꯔꯦ ꯀꯨꯂꯥꯞꯄꯤꯅ ꯕꯨꯙꯤ ꯑꯁꯤꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕ ꯖꯥꯠꯅꯣꯅꯦ ꯐꯩꯖꯣꯝꯒꯁꯨ ꯁꯦꯠꯂꯗꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯕꯨꯙꯤꯅ ꯑꯣꯖꯥ ꯑꯩꯈꯣই ꯂꯥꯛꯆꯔꯤꯌꯦ ꯀꯨꯂꯥꯞꯄꯤꯅ ꯕꯨꯙꯤ ꯅꯪꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯑꯩꯒꯤꯗ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯕꯣ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯀꯨꯂꯥꯞꯄꯤꯗ ꯃꯊꯪ ꯚꯛꯇꯤ ꯇꯧꯔꯤ ꯕꯨꯙꯤꯅ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯦ ꯏꯗꯤ ꯏꯀꯥꯏꯔꯞ ꯇꯧꯔꯒ ꯕꯨꯙꯤꯅ ꯍꯥꯏꯔꯤꯕꯅꯤ ꯑꯣꯖꯥꯒꯤꯗ ꯂꯩꯕ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ
amatang oirabasu imak oizage khanjaduna laksaribani kulapi nokladuna thida angaubasidi nasagi bor hainaba laglibani ne budhi ikairap tawna oza masibu kayam kairagene kulapina kaide ado nangbu karambano naya nupa oininglibasibo budhina aigidi makhoi anigi manungda amabu oirabadi adum yazare kulapi ngayhak munna khallabagi tungda budhi o au oza takpiyu kulapina paikombadi mahakna hantak satliba mafamdudagi nupi ama sungsoi soidana puraklagani aduna thanilsi oina nangi nama oirone budhi wadu tabada budhi do haraubada loikre hanna khuramli amaiba kulapina yare adumna tawrasiko budhina khaw amadagi yamlaba paisa kaya lauthoraktuna amaiba kulapida pibiri kulapina karigi paisa no ne budhi nangna ingonda piriba sibo budhina oza itomda leibaduda ozagi mateng khara khajiktang oinanaba pijabani latnadana lawsinbiyune kulapina hoine ado nangna piriba sidi yaman khre neibo masidi itomdana sijinnabada sahi ama ani mukti hena satlagani ne budhi ibo nangi siti khara khajit yamandro budhina oza masida nate ozagi daida khudima lawgadawribani aina awatpa amata leheloi ozagi kulapina onthokna nungai kreda ko tawribase ina khunba ngai sen oiba haibase asumna tawboire ko budhisu makhoi hallage hairamduna amuktang bhakti tawramlaga thokre kulapina budhi ai thindoktre ko budhina hoi oza hairamlaga makhoi singdo nok tuna adumak hankre nakal amaromdana phirepa magi mataw singa loinaduna thabak suba lagle makhoido asumwari sanaduna lakpana thabak sufam yauraduna suba haukhre asuna thabak sunaringaida budhi thoraklaga nakhoi laklabra isasa fazana honauko soidanaba yumdo Chandramanina hoi pabung ai khoi kanna honajage saga puthok halakani ado nakhoi fazana di tawko haiduna budhisu magi thabak khara loisiluge khanduna imungda sangkhre hoi pabung haiduna Chandramanina khommi makhoido u khaibe yaw pankhatpa yaw kanna honadi bi thadoi sa puthoktuna thabak suriba singduda piri pi thadoina tamo Chandramani ta leire tha ulao Chandramanina lao he mayam sa se amukta hana thaglukisi aduga amuk surasi yumthakta karamba mayam dusu kumtharaktuna sa paina duna thaknari pi thadoi imungda changlage leithorakpada phirepa ure pi thadoina ibung phirepasu thabak yauriro ado nahan khaidi udena phirepana o ichalgi yum oire ngasi khakta lakpani aidi pi thadoina ibung phirepa abok ti kamdauri phirepana kuireda abok to yum thadoklaga satkiba ngasi numit mari mangani sure thiba phangaktaba phanayam thirabani phangba kauba maraitre pi thadoina o yam nungaiteda abok to nungsibanida ado ta phirepa chak charaga haluko ngasidi makhoi anina wari sanaribado taraduna Chandramanina nakhoi anibu hana khangnabro phirepana au itaw khangnaye Chandramanina yade ko itaw se mi ga yam loinaramliba zatnine Chandramanigi phagi du tabada pi thadoi ikaina sangsinkhre phirepana itaw shima isam samna sum khangnabaniba mi ikairamlani Chandramanina itaw aisu phagi tawbani kaino makhoi singado cha thakpa loinaraduna magi thabak sing tawnakhre nakal amaromdana paikhomba amadi thanil asum lakpana haujikti singloi bi napom yaurakle mafamdo aduki matik fazai
ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯊꯥꯅꯤꯜꯅ ꯏꯇꯥꯎ ꯐꯖꯗ꯭ꯔꯥ ꯃꯐꯝꯁꯦ ꯑꯁꯪꯕ ꯍꯥꯅꯧꯁꯤꯡꯅ ꯂꯦꯡ ꯂꯦꯡ ꯆꯠꯇꯨꯅ ꯅꯥꯝꯃꯤꯕ ꯅꯨꯡꯁꯤꯠꯀꯤ ꯏꯄꯣꯝꯂꯛꯇ ꯁꯥꯟꯅꯔꯤꯕꯁꯦ ꯄꯥꯏꯈꯣꯝꯕꯅ ꯏꯇꯥꯎ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯑꯁꯨꯛ ꯐꯖꯕ ꯃꯐꯝꯁꯦ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯎꯔꯤꯁꯦ ꯁꯪꯕꯥꯟꯅꯔꯕ ꯑꯇꯤꯌꯥꯗꯒꯤ ꯊꯣꯛꯂꯤꯕ ꯀꯣꯔꯧ ꯃꯥꯒꯤ ꯃꯉꯥꯜꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯍꯜꯂꯦ ꯃꯐꯝꯁꯦ ꯅꯥꯝꯃꯤꯕ ꯅꯨꯡꯁꯤꯠ ꯀꯌꯥꯗ ꯏꯪꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯎꯍꯩ ꯋꯥꯍꯩ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯈꯨꯠꯁꯦꯝꯅꯤꯀꯣ ꯊꯥꯅꯤꯜꯅ ꯏꯇꯥꯎ ꯃꯐꯝꯁꯤꯗ ꯁꯒꯣꯜꯕꯨ ꯑꯃꯠꯇ ꯎꯗꯦꯅꯦ ꯂꯩꯕ ꯄꯥꯏꯈꯣꯝꯕꯅ ꯏꯇꯥꯎ ꯈꯔ ꯈꯖꯤꯛ ꯆꯪꯁꯤꯜꯂꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏꯗꯣ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯄꯅ ꯆꯥꯎꯔꯕ ꯂꯝꯄꯥꯛ ꯑꯃ ꯊꯦꯡꯅꯔꯦ ꯂꯝꯄꯥꯛꯇꯨꯗ ꯁꯒꯣꯜ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯕꯨ ꯂꯥꯛꯄꯗ ꯁꯥꯎꯅ ꯌꯦꯡꯂꯤꯕꯗꯨ ꯎꯔꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯊꯥꯅꯤꯜꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯁꯒꯣꯜꯁꯤꯡꯁꯦ ꯂꯥꯏꯒꯤ ꯁꯒꯣꯜ ꯉꯥꯛꯇꯅꯤ ꯃꯈꯣꯏꯒꯤ ꯑꯣꯖꯥ ꯀꯨꯂꯥꯞꯄꯤꯅ ꯊꯥꯔꯛꯂꯤꯕꯁꯦ ꯃꯁꯤꯒꯤꯁꯨ ꯑꯆꯧꯕ ꯆꯥꯡꯌꯦꯡ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯊꯥꯅꯤꯜ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯁꯒꯣꯜꯁꯤꯡꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ ꯁꯒꯣꯜꯁꯤꯡꯗꯣ ꯈꯪꯍꯧꯗꯅ ꯍꯧꯅ ꯈꯣꯡꯂꯛꯂꯦ ꯃꯈꯣꯏꯕꯨ ꯆꯪꯂꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯥꯏꯈꯣꯝꯕ ꯃꯁꯥꯗꯣ ꯈꯔ ꯈꯖꯤꯛ ꯃꯤꯄꯥꯏꯕ ꯄꯣꯛꯏ ꯑꯗꯨꯕꯨ ꯊꯣꯏꯅꯗꯤ ꯈꯟꯖꯤꯜꯂꯨꯗꯦ ꯃꯍꯥꯛꯁꯨ ꯈꯪꯍꯧꯗꯅ ꯇꯔꯪ ꯊꯣꯛꯂꯝꯕ ꯀꯣꯔꯧ ꯍꯟꯕ ꯃꯍꯥꯛꯇꯣ ꯑꯃꯨꯕ ꯅꯣꯡ ꯀꯌꯥ ꯑꯃꯅ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯈꯨꯗꯛꯇꯨꯃꯛꯇꯗ ꯑꯈꯥꯛ ꯑꯔꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌా ꯑꯃꯅꯁꯨ ꯅꯤꯟꯈ꯭ꯔꯦ ꯀꯜꯂꯕ ꯅꯨꯡꯁꯤꯠ ꯀꯌꯥꯁꯨ ꯁꯤꯠꯄ ꯍꯧꯔꯛꯂꯦ ꯆꯠꯂꯝꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯐꯔꯛ ꯇꯥꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯄ꯭ꯔꯞ ꯆꯠꯊꯣꯛꯂꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯃꯊꯪꯒꯤ ꯄꯥꯔꯠꯇ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ